ꯇꯣꯉꯥꯟ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ KCP PWG ꯅ ꯃꯥꯂꯦꯝꯉꯥꯟꯕ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯚꯤꯗꯤꯑꯣꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯦꯖ ꯑꯗꯨꯗ ꯁꯦꯌꯔ ꯇꯧꯔꯛꯂꯤ ꯍꯥꯏꯔꯤꯕ ꯃꯥꯂꯦꯝꯉꯥꯟꯕ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯣꯏꯔꯥꯡ ꯀꯝꯄꯨ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯤ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯥ 2 ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯨ ꯃꯗꯨꯒꯤ ꯇꯨꯡꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝ ꯈꯟꯅꯒꯅꯤ ꯍꯥꯏꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯕꯤꯖꯦꯄꯤꯒꯤ MLA ꯄꯥꯎꯂꯤꯔꯥꯟ ꯍꯥꯎꯀꯤꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯦꯜ ꯄꯣꯂꯤꯁꯤꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤ ꯑꯗꯨ ꯂꯝꯗꯝꯁꯤꯗ ꯗꯤꯚꯥꯏꯠ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯆꯠꯅꯍꯟꯕꯅꯤ ꯍꯥꯏꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯅꯕ ꯑꯄꯨꯟꯕꯒꯤ ꯃꯁꯛ ꯊꯨꯒꯥꯏꯔꯛꯄ ꯑꯃꯗꯤ ꯑꯁꯨꯞꯄ ꯉꯝꯈꯩꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯁꯦꯝ ꯁꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯑꯃꯅ ꯊꯥꯒꯠꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ BJP ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯔꯗꯥꯔꯅ PRꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯕꯤꯔꯦꯟꯐꯝ ꯊꯥꯗꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯂꯛꯂꯦ ꯍꯥꯎꯁ ꯗꯤꯖꯣꯜꯕ ꯇꯧꯕ ꯅꯠꯇꯦ ꯑꯃꯨꯛ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯔꯦ ꯚꯤꯗꯤꯑꯣꯒ ꯂꯣꯏꯅꯅ ꯁꯦꯌꯔ ꯇꯧꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯍꯥꯞꯆꯗ꯭ꯔꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯝꯁꯥꯡꯗ CRPF ꯖꯋꯥꯜ ꯑꯃꯅ ꯀꯥꯞꯊꯣꯔꯛꯄꯗ CRPF 2 ꯁꯤꯔꯦ 9 ꯁꯣꯛꯂꯦ ꯀꯣꯟꯅꯊꯪꯗ ꯀꯥꯞꯊꯣꯔꯛꯂꯤꯕ ꯃꯍꯥꯛꯁꯨ ꯃꯇꯣꯝꯇ ꯁꯨꯁꯥꯏꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯦ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ BJPꯒꯤ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯁꯝꯕꯤꯠ ꯄꯇ꯭ꯔꯥ ꯑꯅꯧꯕ CM ꯑꯃ ꯈꯟꯅꯕ ꯏꯝꯐꯥꯜꯗ ꯂꯩꯊꯈꯤꯒꯗꯧꯔꯤ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯅꯕ Z ꯀꯦꯇꯒꯣꯔꯤꯒꯤ ꯁꯦꯀꯨꯔꯤꯇꯤ ꯄꯤꯈ꯭ꯔꯦ ꯏꯝꯐꯥꯜ ꯃꯅꯨꯡꯁꯨ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ Z ꯀꯦꯇꯒꯣꯔꯤꯒꯤ ꯁꯦꯀꯨꯔꯤꯇꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒꯅ ITPP ꯅꯠꯇ꯭ꯔꯒꯅ CRPFꯅ ꯉꯥꯛꯀꯗꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯕꯨꯅꯤ Z ꯀꯦꯇꯒꯣꯔꯤ ꯁꯦꯀꯨꯔꯤꯇꯤ ꯍꯥꯏꯔꯤꯕꯁꯤ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃꯈꯛ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ ꯃꯗꯨꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯕꯣꯜ ꯁꯥꯟꯅꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯗꯨꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏ 5 ꯐꯥꯔꯦ ꯍꯥꯏꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯡꯇꯤꯂꯦꯟ ꯀꯤꯞꯒꯦꯟ ꯑꯦꯂꯥꯏꯁ ꯚꯤꯃꯅꯤ ꯆꯍꯤ 13 ꯃꯥꯡꯇꯤꯂꯦꯟ ꯀꯤꯞꯒꯦꯟ ꯆꯍꯤ 14 ꯁꯦꯟꯊꯤꯟꯃꯥꯡ ꯀꯤꯞꯒꯦꯟ ꯆꯍꯤ 19 ꯂꯨꯟꯃꯤꯟꯁꯩ ꯀꯤꯞꯒꯦꯟ ꯆꯍꯤ 18 ꯂꯨꯟꯈꯣꯖꯤꯟ ꯀꯤꯞꯖꯦꯟ ꯆꯍꯤ 14 ꯅꯤ ꯍꯥꯏꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯜꯍꯧꯕ ꯀꯦꯃꯣꯐ꯭ꯂꯦꯛꯁ ꯁꯦꯠꯄ ꯃꯈꯣꯏ 10-15ꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯚꯤꯗꯤꯑꯣ ꯕꯣꯜ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣ YouTube WhatsApp Facebook ꯅꯆꯤꯡꯕꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 5 ꯑꯁꯤ ꯐꯥꯒꯠꯄꯅꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔꯕꯇꯥꯅ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ CM ꯕꯤꯔꯦꯟꯐꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯌꯥꯝꯗꯕ ꯃꯤꯌꯥꯝꯅ ꯂꯥꯏꯐꯝ ꯈꯨꯅꯧꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 8 ꯁꯨꯕ ꯃꯤꯐꯝ ꯐꯝꯕ ꯍꯧꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯆꯦꯔꯣꯜ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕꯗ ꯒꯕꯔꯅꯔꯅ ꯑꯌꯥꯕ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯀꯤꯌꯔꯇꯦꯀꯔ CM ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯃꯁꯤꯡ ꯌꯥꯝꯕ ꯃꯤꯌꯥꯝꯅ ꯍꯩꯉꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯐꯝ ꯈꯨꯅꯧ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ASDC ꯒ꯭ꯔꯥꯎꯟꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯂꯩꯐꯝ ꯈꯨꯅꯧ ꯑꯄꯨꯟꯕ ꯃꯩꯔꯥ ꯑꯄꯨꯟꯕ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯑꯦꯂꯥꯡꯕꯝ ꯁꯨꯕꯤꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯐꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯣꯜꯂꯥꯎ ꯑꯣꯏꯅ ꯂꯥꯎꯈꯤ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯣꯔꯦꯜ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ ꯄꯥꯎꯂꯤꯂꯥꯟ ꯍꯥꯎꯀꯤꯞ ꯃꯁꯥꯃꯛ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯅꯤ 1951 ꯇꯣꯛꯈ꯭ꯔꯣ 1961 ꯑꯣꯏꯔꯣ ꯐꯥꯎꯕ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟ ꯂꯩꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯒꯠꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ NRFMꯒꯤ ꯀꯦꯝꯞ ꯊꯨꯒꯥꯏꯈ꯭ꯔꯦ ꯀꯦꯗꯔ 8 ꯐꯥꯔꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯇꯦꯂꯧ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ NRFꯀꯤ ꯀꯥꯗꯔꯁꯤꯡꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯃ ꯊꯨꯒꯥꯏꯕꯒ ꯂꯣꯏꯅꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔ 8 ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯣꯃꯣꯀꯥꯟꯇ ꯑꯦꯂꯥꯏꯁ ꯄꯥꯛꯄ ꯆꯍꯤ 13 ꯊꯣꯉꯥꯝ ꯏꯕꯣꯇꯣꯟ ꯑꯦꯂꯥꯏꯁ ꯊꯧꯌꯥꯡꯕ ꯆꯍꯤ 33 ꯍꯩꯁꯅꯥꯝ ꯔꯣꯍꯤꯠ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯃꯉꯥꯉꯝꯕ ꯆꯍꯤ 32 ꯌꯥꯏꯈꯣꯝ ꯏꯅꯥꯎ ꯑꯦꯂꯥꯏꯁ ꯁꯤꯡꯅꯥꯏ ꯆꯍꯤ 10 ꯅꯃꯩꯔꯥꯛꯄꯝ ꯖꯣꯇꯤ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯐꯤꯔꯦꯞꯄ ꯆꯍꯤ 39 ꯅꯤꯡꯊꯧꯖꯝ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯑꯦꯂꯥꯏꯁ ꯄꯨꯟꯁꯤꯔꯣ ꯆꯍꯤ 32 ꯑꯃꯗꯤ ꯍꯦꯃꯥꯝ ꯖꯣꯟ ꯆꯍꯤ 33ꯅꯤ ꯃꯈꯣꯏꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝꯁꯨ ꯐꯥꯒꯠꯈ꯭ꯔꯦ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ A1 ꯑꯦꯁꯣꯜ ꯔꯥꯏꯐꯜ ꯑꯃ
राइफल अदुगी मैगजीन अमदी काप यारिबा नोंगमै मरु 35 AK-47 राइफल राइफल अदुगी मैगजीन काप यारिबा नोंगमै मरु 13 मैगजीन याउबा इंसास राइफल अनी अमदी काप यारिबा मरु 12 SLR राइफल अनी राइफल सिंह अदुगी मैगजीन अनी अगा काप यारिबा मरु 30 बुलेट प्रूफ जैकेट 5 मोबाइल फोन अहुम अमदी बुलेट अनी ने फारबा मियोय सिंह असी मियामदगी नम हादुना सेनखाय थुंखाय तौबा अमदी लोगी वांगबदा खुसु खलाय लालोनबदा चेनबा मियोय सिंह हायनासु पुलिस की पाव असिना मखा तारे अतोप पाव अमदा CM रिजाइन तौखिबा मरमना मणिपुर की चाखत थौरांगी थबक थौरम सिंह पाइखतपा यागदर यारोइदरा हाइबा खंगबा ngamdre RK इमो हौजिक ओइरिबा लेंगा की फिबम असिगी मतंग ngasi गवर्नरना अरेप अमा सोइदना खंगलकपा याय चीफ मिनिस्टर रिजाइन तौखिबा मरमना मणिपुर की चाखत थौरांगी थबक थौरम सिंह पाइखतपा यागदर यारोइदरा हाइबा खंगबा ngamdre हाइना सगोलबन एसी की MLA RK इमो न फोंदोखरे वफम असि ngasi इम्फाल वेस्ट डिस्ट्रिक्ट की इगुदम लैरक मचिनदा नौना साबा मैरासंग संगाबगी थौरंगा मरी लेना वांगानुदुना MLA RK इमो ना फोंदोखिबने थौरमदुदा सोशल एक्टिविस्ट RK मेगेन अमदी सगोलबन AC की वार्ड नंबर 7 की काउंसिलर RK सनायायमना अखन्नबा मिथुंग ओइना सरुयाखि MLA RK इमो न मखा तारदुना फोंदोखिबददी करिगुम्बा सेंटर न मणिपुर प्रेसिडेंट रूल थमलकपा तारबसु सगोलबन AC की दमक्तदी अदुमक चाखत थौरांगी थबक क्या पाइखतकनी हौजिकसु AC असि की अहल लमन सिंगा तानदुना AC असि की थबक थौरम क्या पाइखतली सगोलबन AC की ओइना MLA की हक्सेल की तिंगबांग सेमदुना कैंसर लाइना याउना मखल किया की अनाबा मियोसिंगदा सेल की मतेंग पीरी मसिद नत्तना एक्सीडेंट थोकपा अमदी अवाबा तारबा इमुंगसिंगदसु तेंगबांग बगा लोइनना मयुम निंगथीना लेतबा इमुंगसिंगी दमक्तसु युम सानबा थबक पाइखतली हारे माना मखाताना हाई AC असिदा इसिंगी अवाबा लेरंबा अदु हौजिक चिंखै चिंगदगी इसिंग चिंगलकपा मरमना इसिंगी अवाबा खरा मखै कोगले अथुबा मतमदा ओवरहेड टेंग अनी सानबा थौरांग तौरी मसी लोदबदी इसिंगी अवाबा लेररोय सगोलबन AC की मनुंगदा लैरिबा लंबी सिंगसु पाक्थोहनबा थौरांग तौरी हाके थौरम अदुगा मरी लेनना सोशल एक्टिविस्ट RK मेगेना फोंदोखिबदा खुनाई असिदा नुपी की अचौबा थौदंग यामना चावी हौजिक लमदम असिदा ओयरलिबा फिबम असिना मरम ओयरगा अखोय इथंता हिंगबा यारोइदबा मरमना अखोय पुन्ना अमत ओइना हिंमिनसी हाके अतोप पाव अमदा चुचानपुर की खुमुजाबा लेकायदा नौना साजिलंबा युमसिंग मसक खंगदबा मियोइसिंग मई थादोलमदे चुचानपुर डिस्ट्रिक्ट की मैतै लेकाय हाइना खंगनबा मफम अदुदा लेरंबा मैतैसिंग कुकीबिलिटियन सिंगना युम मई थादोना तांथोरकपदगी हांगदोना लेहौरबा मफम अदुदा कुकी सिंगना युम कया साजिनबगी थबक चथरकपदा ngarang अहिंग मसक खंगदबा मियोइसिंगना युमसिंग अदु मई थादोलमदे हाइरे पाव असिना हाई कुकी सिंगना युम साजिनबगी थबक चथरिबा मफम असि चुचानपुर खुमुजाबा मैतै लेकायदगी खजिक्तंग चलगा लैबा सेलकाय हाइना खंगनबा खुगा तुरेल तोरबान का ताइनबा मफम सिंग अदुदा कुकी सिंगना युम नौना साजिलकपनि हाइरे अदुबु युम सिंग अदु ngarang अहिंग सखंगदबा मियोइ सिंगना मई थारंबदगी तुमना चाकरि हाइरे ngasi matang sida video si losinjarage channel sibu nusibidu na subscribe toksen biu haijari thank you